Kaitel Fambi Ima Singi ay pathawja lawraba matung Menpek ki mihut kangbu Union Home Minister unarunaba Delhi gidamak ngasi Imphal thadokre. Malem sinba thungna pangthokna bagum International Day of Persons with Disabilities ki thoram lamdam asidasu paksena pangthokna khre. Sana khonaba yauna toan bahiram kayada mingchet purakraba disabled singda mathang sahidagi sarkar asina award piragani haina Social Welfare Minister Nemsa Kipgena lauthokre. Miga mimanadre haina leiriba miyosing asi ngasidi normal person amadagi hena haisingba kaya leire haina Consumer Affairs Food and Public Distribution Minister Karam Shyamna phongdokre. Combined Force Kangbuna masin manau anina chalairamba drugs khungpham thugaikre brown sugar kg nifuma thoirom yauna polam kya phagat khre. National Highway 37 gi lambi semgat saganam gi damak lokshan khiba rangkhung khul amadi khumji khul gi apunba lam ekar chamaga marifu taret ki pithoktana leiriba compensation tha asigi tara fawgi manungda pithoktrabadi lambi paring asi thingjanbagi khongjang lakadori. Ngasi nungtil pung ama makhairom taba matamda Bishnupur district ki manung chanba Kaino High School gi mamang thangba sarukta leiba mang ama gi manakta sakhangdaba singna phumduna thamlamba sakti leiba bom ama pokhai khre. Mau Imphal Market Coordinating Committee Progressive Youth Association YPA Oinam Amadi Oinam Municipal Council ga khusam naduna ngasi Oinam Bazar da mau kaitel famkhre. Manipur gi sinmi khunai busingna ba NR Mathai Enterprises ki mathakta athingba thamdrabadi sinmi khunai gi oiba asoba iho ama lakadori. Ngasi su sangai prog da leiba FCI godown da Consumer Affairs Food and Public Distribution gi sinmi singna wakan mi pham sathakre. Myanmar da leiba Manipur gi khulai paiba laloba sing takthokadabani haina leibak adu gi lengak ta taksil leduna sin furup singna Kedim Township ta wakat khongchat ama satkre.